Welcome back mayam. Ngasidi asem ga thokiba wari ama lijage. Masigi asem ga thokiba wari sina kanada thoi haiba matamda aina li ga dawa cinema sigi director se mana naha oringa da thokiba wari ni. Cinema sigi maming na The Crush. Masi romantic erotic thriller film ni. Director sigi maming se Ellen Shapiro kawi. Maru eba character singi maming hajarake. Nikki saktam da Cary Elwes. Adrian ki saktam da Alicia Silverstone. Cinema se ki wari se haujarake. Cinema se wari he khawbuga Nick hana ulai. Nick se magazine amada writer amagi thabak phangami. Ma se writer ni. Cinema se ki director amadi writer se mi amatani. Mai character sini Nick na sa Nick haribse. Aseng mamim budi thonde. Ma se magazine maham amada thabak phangmagi hanakpada barathi ba tholokhi. Barathi ba tholokpada lambida nupi ama sketch thaw lakpado mai gari thomjalami. Thomjalasu makhoni do kasi toromde. Madu tawdabadagi nupi du satki. Nikto mana barathi da bara sandokpa mafam amada yorokhi. Maduda nikto yamna phajaba yamna nungaiba ka ama phangami. Aduga mana leigadawa baragi yumphomse masisina ngasai mai gari da thongai khibdo madudo yumbudugi machanupi orami. Mamingna Adrian kawi. Nikse mogi barada leidure khangmadagi. Madudo magi diary da so isalami. Mai mamanabi Jane Nikki maramda khangso haidana Nikki manakta thajalami. Nikki manakta changbada Niktuna Jane maming hangami. Madu hangakpaduda Jane do yamna nungaijarami. Tholokpada Jane na Adrian da Nickse khodagi yamna ahani na hairami. Masi cinema se saripse Adrian se chahi 13 sudangaribni. Aduga Nick sina chahi 19ni. Mathang numita Nick to office ta lakpada mado khara thengami. Maduda emi kawanu pi amasu thabak tawbodo thingnarami. Aduga makhoni da wari sanarami. Matangda mogi boss Mike to changai. Moi boss tuna Nick to khara thengna lakpai ngami. Aduga Robert Coburn nupa amagi article su iwona hairami. Nick to office tege halakpada mai cardo singtoga kari sori gena yengselingai duda Adrian do mai manakta lami. Maduda Adrian duna Nick duda aibu yengsanabai damakta aigi imai pana nangonda pasa kaya pi gena hangami. Maduda Nick na phagi oina khumai. Madudi baragi pasa do khatang pi na hairami. Maduga makhoni do ngaktang wari sanarami. Nungdang da Nick to ngai boss tuna article ama iu habdo madu iba horami. Madu iri ngai duda Adrian laaga nang kai dawrino na hangami. Nick na ma office ki thabak tawrini na harami. Maduda Nick tuna Adrian da Roberto kanano khangbra na hangami. Maduda Adrian na su madu khange na khumei. Mado paisa yamna paibane su harami. Nick na Robert se ngai girlfriend ga hojik leitare. Ma girlfriend hoji kaina ba chai taruk sure na harami. Nick tuna ngangi eduda matanduda Adrian duna Nicky cigarette to lauraka thakba horami. Maduda Nick tuna nang chai 13 sudangari daine hangami. Maduda Adrian duna ai chai 15 sudromni na khumei. Ayuk so amoka Nick to irujaring aduda mai ka duda thong thin dabi Adrian do changai. Mai changak pamong do Nick tuna nungairamde. Maduga Adrian duna mai photo thamado masikanano na hangami. Nick tuna khomei photo do mana khwaidai pamjaba reporter ni. Maduga madu aigi ipu David Cunning ni harami. Maduga mana irujai do mai barum lomda changsala aga mai photo ama pamina harami. Madu Nick tuna photo do ama khaktani su harami. Mado sum changsalak paduda Nick tuna nang khara tho ai phiron hongtoke na harami. Mana tho habdo chalo habagumani madu oiba taraga so Adrian do chalamde Nick tuna phiron hongtokpodo lona yingami. Nick to tholokpada nungdangda party lei haidana so invite torami. Mado office yawakanda mai article do yengami. Madu mai article du di man ikhibdo oiramde yamna change torami. Madu oiba taraga so mai boss tuna man iba article do yengwada yamna haraujarami. Phajai haina thakapirami. Masai party invite torkhibdo madu degi nungdangda party do chalami. Party mafam duda Adrian duna Nick da ngasagi article do kamai tawina boss na pamra pamdabra na hangami. Nick duna article do nangna irira na hangami. Maduda Adrian duna hoi ani ibane na khumei. Nick duna madumane iroidamne na harami. Maduda Adrian duna ai madu ibdo pambagi ikibani. Makhoni do adumaina wari sanaraga Adrian duna makhoni do lighthouse for koi ruise na harami. Madudagi Nick duna mai card da Adrian do lighthouse ta koi potok pirai. Maduda Adrian duna Nick da aigi imanabi kanasu leite na harami. Aidi ithanta legalle so harami. Nick duna kasu kaje koni friend ona utholo re harami. Madudagi Adrian duna Nick to da kiss toromi. Madu oiba taraga so Nick to ihai hainaramde. Mado gyan tarami. Adrian na mangonda crush tawi mabo nuksijai habase. Maduman toroga makhoni do halakhi. Ayuk to nongalakpada Nicky thongnau mapada Adrian do bikini selaga lerami. Aduga Nick pusu seduce toromi. Adrian gi mawong do mathanta leiba nungaitabadagi my office ki partner Amy do mai leifamda kaurami. Madu ubada Adrian do wakhanam nungairamde. Madagi Adrian duna Amy gi mamang duda Nick to da darling haina kaurami. Maduga Nick tuna Amy duda
Adrian se moi imbugi machanupi ni chai 13 suda ngari bani so harami mana emi puri ibase Adrian gi mamangda Adrian sidi angang ni mana ahan ni makoni gi marakta mari leiba yaroi se Adrian du da khanganing bagi emi do korokuni madudagi ngasai mana Robert ki matangda article ama ikhibdo moi boss duna nikta man iba article do Robert masaduna yana pami phajayana nipu unaba pami so hare na harami madu tabda niktasu yamna harauzarami nungaijarami maduga ngaktang leiraga emi do chai ama khunba tholei madu khunba tholokpada mathakta khoi sulei manaktuda Adrian sulami maduda Adrian duna emi duda nang khoi ki bra hangami emi duna hoi ki na harami Adrian duna khoi sidi khoina haurdragadi kasu tawdamane so harami sida Adrian laibase emi bu ki hanba lakpani madui hankhibada emi duna niktuda Adrian gi matangda hangami maduda niktuna Adrian sidi angang machane harami madu oiba taragasu emi duna nikta Adrian nangonda crush tawesu madu khange na harami nakhoni gi marakta mari leibrasu hangami maduda niktuna kari suleite na khumei aduga aina hojiksta leiribase kuina leiba nungai daw mande maduna ayumbara anawa ma thiraga hongtokani so harami emi do chakraba matungda Adrian duna nikta call taraga sana silawana khum tawrami maduga mangoda jajat ki waso yamna harami madu tabada niktudi yamna nga ami mana hareibudo angang macha mana maduda niktuna Adrian da nangi grandfather ga nang photo kapmina ki balai brana hangami maduda Adrian duna kapmina ki de sukumai madregi niktuna Adrian harei do thaja dabagi Adrian gi kada photo thi balai matang da Adrian du sulak podagi nikto higi upu da lolaga lerami madudagi Adrian duna nikto upu nung da lole khangmadagi mado piro hongto ami aduga nikna leiriba nakanduda mamai osallaga haipet nokpechu toroga chakhi Adrian do chakhaba matungda nikto tholokpada Adrian gi mapada thongna lepaga lerami mapaduna nang sida kaidawrino na hangami maduda niktuna Adrian da lerek ama piba lakpani hairami madudagi mapaduna pochai kha purakpodo aigi mateng pango hairaga niktuda pahelami maduga mapaduna Adrian gi damakta pochai lerakpodu so niktuda uhalami maduda mapaduna Adrian gi matangda wari sanarami maduda niktusu wa amata ngangdana hoi hoi haraga mangak nomaga mafamdagi tholaki aduga mathang sindana guardian da Adrian do thori haraga leringa duda niktuna Adrian da ai nanga friend natana atopa mari thambanga moi charami maduda Adrian do na khumai nangna aibu lighthouse ta kau hibudo madubu frela maduga aigi room da nangna changa kibudu su karino na hangami madu harakpadi nikto mamale thoga chatke torami madubu Adrian do na moka mangonda ehenma wa khara haibadagi nikto mamale thoraga yamna saraga Adrian do da khar labna layona hairami mathang sindana nikto gari anawa ma laurami madu lawbodo maga thabak tawinaba emi duda mai gari do uhalami madu uhalma matamda gari duda Adrian do na khara ju wasa da khara eksalami madudagi niktuna Adrian gi mama pada haido ami madu oiba taraga su man haibu to thaja biramti Adrian do koraga nanga tawbra na hangami maduda Adrian duna ai madubu kai tawagi tawduno na khumai mana haibu thaja dabadagi Adrian duna heksalambado ma solitip taraga napsalami matangduda Adrian gi mama nabi jendo la aga niktuda nang Adrian gi matangda kari su khangde na hairami maduga Adrian gi maramda khangningadi jungle da la o haige na hairamaga jendo chenki madu oiba taraga so Adrian duna mathaktagi makhoni wari sanabada urami madudagi Adrian duna jendo moigi sangon thamba mafamduda piro hongto na hairami maduga sangon do thawalami madu sagon thawada sagondagi taraga jendo makhuti ami somdana nikto jena la o haiba mafamduda mada lepaga ngairami jendo di makhuti ekwadagi Adrian do ina manakta la ami aduga nikta nang jen mo pamra na hangami niktuna sauraga Adrian duda khachairami Adrian duna jendo sagon thawada makhuti ega leirena so harami hauji hospital da admit taraga su leikhare so harami mathang sindana emi do nikki mim da la ami maduda Adrian duna emi duda nang lighthouse ta chaluraba lighthouse ki mafam do yamna romantic oibane so harami aduga nikna aibu su mafam de su ubi krena emi duda harami madu tabda emi do yamna ngami masida Adrian sina emi dum lakpodo kalakpagini somdana nikto moi meeting ama toromi aduga moi boss na niktuda mai anawa article gi matangda hangami matangda nupi ama laaga nikta mana piba dixto kari so yaugde na harami madagi nikto pakatana hogalaga dixto yengoda asengmosu bleng oirami aduga mai boss da ma dixe lana pura aba male na harami mado yum yoraga magi computer duda mai file do article gi matangdo yengami madubo mai computer duda di file amata yaumde loina delete tawkhre madudagi niktuna emi da call toraga magi files do mai article iba singdo Adriana loina delete tawkhre anobo article do iba lodri phodi ang
khoi boss to bo nang na ha senaw na hairami nik to mai room du dagi atopa room ma phaujan ba yarami ma hana khangdawani madu hangto ga yengba matam dadi Adrian dina nipu kyam pamjage habdo lai light kum mana lachaba kedal thalaga lachaba do urami hojiki phawdokpa yabado madudagi Adrian na laaga computer da magi file lana delete tawani madudagi niktuna sauraga hojiki phawdokpa yawam phamdo madu nungthangla thajalaga thingjalami Adrian na nikta call yam tarami madu call da amta pakhat piramde hojik nik thongi so anawas doami maduga ma atopa renda laina basu thirami aduga niktuna emiduda date chatna bana hairami maduda emiduna niktuda phagi oigum lakum nangdi angang masaga date chatlu chona hairami maduga makoni do kiss tawrami dangduma nik amadi emido nikim phomduda leirami madu uboda Adrian do yamna sawningami madagi mathang sinda Adrian duna emiduda ngarang dang nang nika keke tawge na hangami maduda emiduna Adrian duda nangju hayeng kona chawro kanda asengma nungsibudo karino habado nang khang kanina hairami nangna nikta khalibdudi chumnagi crush ni nang school kaba hoboda nang niktudi loina kawro dawni hairami mathang sindana emido mai kada leiringa da Adrian duna koi thajalami madudagi khoina chikpodagi emido hospital da emi taroga leirami emiga phone da wari su sanarami matanuda Adrian la aga nikta emido kamain tawrage na hangami madu hangakpada niktuna emina khoina chiaga leibido Adrian to honbani habase ma gyan darami mathang sindana Adrian do horse competition da nikto lakpa ngairami mana ngaibido laktabadagi madudai thola aga nikki marakta changsalaga nikta darling haraga kiss tawrami maduda nikto ama sauraga Adrian da chairami madubo onabada Adrian duna nikto ina kupak tharami makoni do mataya amada yamna saunaraga ngangnarami madudasu Adrian duna niktuda yamna kiss tawrami niktuna inturaga Adrian do thanami Adrian do su lauraga lehawi madudagi ma Adrian hoige yumbara duda leeroi haidana mana anauba yumbara thibam phamduda lami maduda yumbuduna nikpu nisa chawa mini haidana nisa chawa midi khoi yumbara da thamoina hare mana hare ibase mamangda Adrian duna changaga mo yumbusida nikse nisa chawa mini haijalubagini madudagi nikto police na Adrian da sexual case da sexually harassment away haidana police na pharami mana police da ma kari su tawde Adrian duna haijalibani hairami police na hare nangna Adrian bo rape tawbagi Adrian gi hakjang da cement phange na hairami maduda niktuna hare mai dustbin dagi mai konom no thoga mana sembo rongani na hairami madu kharak pataraga so madugi evidence habdi proof to mana phajana piba ngamdabani na mogi science ki report gi matungina Adrian na chumaga mado Adrian duna case file tarokbagi mado police station da puraga lockup ta thanami madagi mai case to mogi boss na mabu bail toroga lokthokami maduga just na Adrian ki manak amadi Adrian na leiba mafam anakpada mai manakta changsan ba yaroi chatpa yaroi na madugi athing mudasu mogi boss na mauna tamami niktuna moi boss da aina Adrian da kasi tawde na hairami madudagi mado madudi hongtoga chatlage na auto hongto inga da mai mama na bi jendo lai niktuna chakrona hairami madubo jenduna Adrian na tawribodo loina khange na hairami maduda niktuna ai lande habase hojik proof to yaroi so hairami madagi jenduna rik ko no pa mai matangda palami maduda niktuna hari madudi Adrian mawana mane haraki na harami jenduna hari madu mai mamana mate mai counselor ni madusu Adrian gi crush ne harami made hojik si gare madusu Adrian na hu bijaraga hatki bane na harami jenduna makatare Adrian se mana tawa singdo loimak magi dari da isalaga thambani maduna magi dari do phangba taragadi nang chumi malale habase khangba ngangwani proof su piba ngangwani na harami maduna khoi thigatpa mathau tae na harami maduda niktuna man iribidugi matangduda magi lawyer duga wari sanage na harami ai masigi matangda karisu risk loaning de kaigino haraga Adrian se makuk bera leiba mini madugi jendu su amhamdagi amtuna chakhinaba na harami madubo jendo thokhibada Adrian gi kala chatlaga diary do yengoge na harami thokhibada jendo Adrian gi marakta changami maduda yam kanna lawpa mukholama ningna tarami madegi nikto Adrian gi kala changami madu changakpada Adrian dina mai photo thamaga candle thamado amuka urami jendo mai marakta changkhibda niktuna jendo kaire chakhare na hangami madegi Adrian dina niktuda yam kanna attack torami matangduda Adrian gi mama pado halaki halakpagi gari do tawdagi Adrian nam thata khaki madudagi niktusu mathata kakhatli akhatpa matamda jendo pullaga thambado urami matangduda Adrian gi mapada lakpada nikto ubodagi yamna lana khallaga nikto na attack torami attack toringa duda Adriana nikpu nungsijabagi sauning mandana mapaduda oina attack torami adubaina khanarakpadagi
Adrian Nick-tudasu attack tawrakpadagi Nick-tuna tharakpada Adrian do paithoami madudagi diary dusu phangaga Nick se lande Adrian se angaubani mana soibani mana plan tawbo ngatani khangbadagi Nick ki mathakta case thamba singdo loina lothoami madudagi kharani leraga Adrian do ngawwa thamba mhamda psychiatric hospital la thanami maduda Adrian duna Nick ta letara mairami matangnuda doctor ama lai doctor duda karigumba Nick tuna aibu ngakpiba ngamba taragadi kayata nungaigani swairami doctor duna mai khalunu nangi na sai khalona hairami maduda Adrian duna khumai hoi nang dauna mi singsisu gyan taba taragadi kayata nungaigani maduda doctor duna khumai hoi nang do gyan tare tabada nangbu moi hinna ngakpigani swairami somdana Nick to emi ga leimnare maduda emi duna chalam dai duda Nick ta Adriana iba letter singdo Nick ta pirami aduga somdana Adrian do hospital da maigi leifamgi kadada photo ama yenga lermi masi photos na ngasagi doctor duni masida khoina khangmangami maigi anawa krase hojiki doctor se mo oire masi matang sida maigi anaba se magi makok pira lebe se naba phatana anawa kras ama muk semaga cinema se matang sida loisanki si cinema se 1993 gi cinema ni ahanba cinema se shooting takwa matamda nipidugi maming asengda lawi maming do Darian kawi maduda moina case tawrakpadagi maming se Darian dagi Adrian na onthokibani cinema se profit adum phangkibani $6 million puthuaga $13 million phangkibani India gi pisada hairagadi crore 45 puthuaga crore chamuki changda phangki cinema se nungaiba taragadi lai amamta nabiramnaba na ningsingjari maduga kamenda masi cinema se nungaibra nungaitabra dusu haibiramo aigi anawa viewersing oiba taragadi channel sebu subscribe tawbiramna bhaijari aigi channel sidi video toina thagakani nungtigi amamamdi dum soidana thagakani madudagi ani thakal pasudum yarakpa yai si matang sida video ase lo sanjarake mathangi video da amka thengnarase thank you